Manga shuba Shirui Lily Festival pangthoklingei da festival asi Yaoba Lakpa tourist visitor amadi participants sing Ngak Senbagi Thabak Ayuk Tagi Ahing Nongyai Phaoba Paikhatkani haina Ukhrul District additional deputy commissioner Poli Makan thadorakpa public notice amana khang-hallakli. Public notice aduna high festival asi Yaoba Lakpa miyamna ayadapan yaudana chathok chasin tawba yanabagi damak miyamna yaingang pokpi phauraga Ukhrul Phaoba Lakpa amadi uful Ngakpigani Imphal Phaoba chatkibada ayuk pung 9 dagi numidang wairam pung 3 faubagi manungda chatok chasin tawbiyo numidang wairam pung 3 gi matungda chatpa visitor singdi security personnel singna escort tawgani adumoinamak lambi paring asida ahing nongyai gi matungdadi chatok chasin tawbagi permission piroi district administration na piriba guidelines sing asi miyamna ngakna chatpiyo kadigumba khudongthiba natraga mateng mathau tarabadi Ukhrul police ki contact number 8730 090-890 da call tobiyo natraga WhatsApp da message thabiyo district administration na so helpline number ahum hangdoktuna thamle number singadudi 9612-937-541 8974-074-561 amadi 8787-534-504 ni haina so public notice asina makatari